Hey! Saktu! Nakoy gi maitai pumnak! Angang macha khum thai budi ki chingbane pangal aina lena saroi pakaga sagani kasang khutaki aigi singli sida I marik ama cheli phauba ngasi aigi pangan gi I angang aduda oktum injala khiba amasu kari tingkong kangkong mathuna naba lining thona mathuna narga kalimai ga ne pangkhatlaga khaptatna badane angang ama kela khiba adugdagi haudorakpa maitai masana khoi Hey! Masakta kan he kasubi ki masa. Noi maitai ne. Noi maitai masing kaya le remeng Manipur ta masing do. Masing do. Pangal amaga maitai masing kaya ga challenge tau suna hai pato masing do. Noi ki ok mathu du ne na phajaba korongan ba hai ka sengbi ki maton du mali ne. Hey! Tingkong kang kong. Kari hari ga mas kaya ba. Tingkong kang kong. Saktu. Hey! Nang masak mana khangamini kasubi ki masa aram bai tengkon ne yojal laga saigi nongmai asaba paijal laga mi gi rifle khara waijal laga ei pangan gi puthok ei ngako makha rakhinu pangan gi puthok pangan gi nongmai subai puthok tabi dane ei imang thogo ne face to face saram do utong do phu agane Ya sini cik agak tane, kujin sini kuat agak tane. Sai, tak tok, nang I gayam yau deh, nang I gayam yau deh, nang I bawa gayam yau deh sak tu. Tumna bathakani, masih matam ikui dana, ngasi dagina, matam ikui dana. Mesti hai berpurup se, loinak bayar jalan lo. Now bana iba, aigi Facebook account tu pasal mana ingo, nangi korongan batayo. Saktu. Numit kya ni manung tung mano tabi yang narasi ko. Kana matana. Aigi pangan gi, aigi izati dagi, aigi ipurup dagi, aigi damak support torok terabasu. Aigi singli kita I marik ama cheli phoba musalman gi I marik ama cheli phoba maitai hai bakang lup se. Ngasi hai panu mesida gi aigi yek na ba chawa makang ni. Karama muong da ina hat pagi hai bato yengo. Ay hauji mak ay Kerala dalay malay ba may khudi mak ay ngasi dagi tumna mayang machaga tawraga jangan da pujalaga ne matrum ka kane nupi ore mathu ka kane makhom ya holloi Ningthau khage mahariba laure ke balduna Musalman hai basi Manipur sida kaya yamna chawna leibage akoi si karam na lakhibano aduga kari gi damakta mafam sida kamaina lekhibano aikoi gi kari khoi se Manipur sida kanglei bak asida maitra bak niga haijandana maitra bak ai laure ke bal adumaina hai bhona de kanglei bak hai loire Manipur hai loire maitai khakile bak nate achauba Laiminariba akwai laiminariba community khodimakini adumaina ne tongan ba mina tabada nungairo daba phajadaba yam thina hautaba lebang macha tadaba qualification yaudaba knowledge laitaba third class bloody thawai hakchang haibige nama mathugi jesa taunu kemto paile roi Masingnya mega ina usitaba tawgono ai tage dawno ta khalakmani yang khalakmani phajadre yam thina hautre noigi masing aduki mate yamamba yai Manipur da maitai masingna pangan masing aduki mate hantharamba yai but nakoi gi mi taraga kunga pangan damaga paba ngamakani nupi ga pahallagi se noigi akoi gi pangan nupi amaga ne maitai manga ga I compare down ge Motherfucker fucking bitch laure के बाल अभी रेडी कर लो हम भी रेडी हूँ ऐना इसनी डायरेक्ट फुल सपोर्ट नहीं कुकीगी डायरेक्ट अखोई दी याम ज़्यादा मैंने शेन है रखे मुझे क्या अखोई नहीं खुश हम नरगा ने माइटे यमरी थमोए माइटे यम बहुत थमोए मणिपुर दा कहता हो गया है बनो थमोए है वैसे थादा दबरो जेंबियो Last date numitu di hai bangam de mai ba mai bi makti na ta banina
लास्ट डेट नुमित्तुदी हाइबा ngamde तबु 2025 वारंगने चलेसी 30 फाउगी मनुंगदा 30 सांगमन रो ngangi jibo कुकी का तो कुई ने सोट लान सिदा अंगाव फैगी टाइपता मंगा मुक्सी तरा मुक्सी मची मया को काप न बनी पंगन याम खिद्रबा थुटलाबो पंगन खितंग सिगा लान सोकना बदने मंगा नि भारोय लोइसिनबा मनाइगनी लोइसिनबा मनाइगनी इरोय फम मसा खंगनी इखेंग लतरा नथी लतरा खंगरसी ए रुको जरा सबर करो।